Manipur crisis. Prime Minister Narendra Modi na hakthengna laktuna yengsinkiba thama henjilaglabasu miyamna thengnari awabadi kokpangamdana leiri miya haukiba saying lisingani ga kungo humdoi gi me ahumdigi tholakhiba Manipur crisis asibu Prime Minister Narendra Modi na Manipur hakthengna laktuna yengsinde haina Manipur miyamda natana India gi parliamenta opposition की मैकेदी की नरेंद्र मोदी की मथक अकन ममोन कैर खन यनिंग दबगी खोलाव लाउदुना खोंजंग संसिंख्रबा मतुंग हौकी पसै एसी की सेप्टेम्बर 13 मणिपुर की क्राइसिस प्राइम मिनिस्टर नरेंद्र मोदी ना पुंखर की खोंचत लमदम असिदा हक्थिंगना लाक्तुना सुसामपुर अमद इम्फाल की कांगलादा पांगथोकिबा मिफम मियाम तिनबा मिफमदा मियामना थेंगरिबा अवाब से थेंग सिगी मातांग लेंगा की मैकेदी की पैखतफम तो खोंथांग खुदिंग पैखतकनी हाइना फोंदोकिबा था अमा हिंजलगलबसु ngasi फावबो मियामना थेंगरिबा अवा से थेंग हानगी मतौगुम कोकपंगमदना लेरि Manipur crisis sahi aniga tha ahum hinjilaglaba matamda lakhiba prime minister khongsat aduna Manipur miyam danatana lebak miyam pumana Kuki amadi mitay fruit danatana lamdam asida kunda minari betuan tuan bi yellow fruit singi marakta hanagi matawgum nung shishana bu proktuna Manipur gi crisis tialaba matam gi manung lusilagani haina thajaba thamlakhibani adubu ngasi phawba crisis asigi Hek haurakpa matamdagi hauduna law and order ngaknanabigi mingda Kuki amadi mitay fruki miyamna khunda laita aduna leiriba mafamsingi marakta red zone natragana buffer zone khaidoktuna amaga sangtok sangsin yanadana thamlagliba dunga simakhatana aduma sangtok sangsin yanadana adumak leiri Manipur thokliba ngasi phawba lusinba ngamdana leiriba crisis asina maram oiduna masagi mayumda hanjinba ngamdana tuan relief camp sing sangjafam lawduna leirakhiba IDP sing asisu masagi mayumda hanjinba ngamdana leiri matam sangna India lenga amadi Kuki arm group singa suspension of operations su gi khuyak pinaduna lakhiba du Manipur thokliba crisis asina maram oiduna makhatana khuyak pinaduna su sangdokpa ngamdana lakhiba Ministry of Home Affairs MHA na maru oiba thodang lawduna Kuki arm group amadi Kuki Zo council yauna tripartite toukhre khana wari sanaraba matung national highway singda free movement sanaba yaragani haibigi ayaba yauna hiram kharada yanaba puraktuna suspension of operation gi khuyak pinakre aduma pu free movement sanaragani haina yanakhibadugi ona tainana amuhana Kuki Zo council gi maikedi gi free movement sanaba yaragani haina khuyak pinakhiba leiti Imphal Dimapur lambi paringda Central Security Force na lakholiba security ga mari leinana thabak thoram singda Kuki Zo miyamna sawotkani haina phongdokhibasu lekhrei tha kunga nipan hena mayumda sangmangamdana relief camp sing sangjafam lawduna leiriba IDP sing thamtha naksilakpaga loinana makhogi tamak lenga ki maikedi gi akhanaba tharang thoksal pekhatpa mathau tari amaromda Manipur lenga ki maikedi gi chatliba sahi sigi December tha phawbagi manungda IDP sing masagi mayumda hanjin halagani haina phongdokrabasu ngasi phawba thabak to onthoroknabagi lebak miyam khangna ehenba khuzil thorang amata lokhatpagi mami tadana leiri Sahi aniga tha mari henjilaglaba Manipur gi irang asigi horakpa matamga ngasi oiriba phibam asiga yengnarubada mihat mipun hingsai goeba thawdo wathoksing ke yamna sauna hantharaklabasu Manipur ingtapa hanjilakli Manipur gi crisis loide haina lawdi yadri Manipur thokliba crisis asigi horakpam thidoktuna mara leibasing leba asigi ain gi matungina serak Piduna Manipur ingtapa hanjilaknabagi damak Manipur Prime Minister Narendra Modi na lusingba lengangni NDA lenga asina akana bu khusil thorang lokhotpagi tangai phadaba lei hainasu lebak miyamna yamna pendana phongdoknarakli Susampur gi relief camp da leiriba IDP singda sana khotnabagi pochai kya DC na yentokre Manipur thokliba sai ahum phajilakadoraba crisis asina maram moiduna Susampur da leiba Sadababana Mandap Tuibong the Hangliba relief camp sangjafam lawduna leiriba IDP singda sana khonabagi lotpham kyanga si district asigi deputy commissioner Darun Kumar S na satuna yentokre Susampur gi Tuibong the Hangliba relief camp madura sana khonabagi potlam yenthokbagi thoram madura district asigi zonal education office ZEO amadi Samgraha Shiksha Manipur samnaduna pangthokibani sana khonabagi potlam yenthokbagi thoram madura tuan district asida hangliba relief camp kunha henbada volleyball ani football ani amadi kerom set ani piduna IDP singi marakta lainatina siendana haksang pana thamnabagi panamda haidiba polam singalu yenthokibani haidi
Panba yabade Manipur thoklibi irang asina maram oiduna Chuchampur district hangliba tongan relief camp singda ngasi phawba IDP lising taraga mangaga sahunga yangkai ga mapan hena lairi ngasi pangthokiba sana khonabagi polam yenthokbagi thoram aduda district asigi zonal education officer ZEO Isthar singnai ki mamadi department asigi atai atop staff sing saruk yabada natana tongan relief camp singi representative kya saruk yakhi ngasi phawbu Manipur thokliba crisis asina maram oiduna district asida hangdiba relief camp sing saidang duna leidiba IDP singi damak district administration gi makaidigi tongan ma thabak thoram kya paikhatuna lakti haukiba ningthokaba numita Chuchampur district administration gi makaidigi punna sanaba seng bag sa nipan gi yankhai ga taruk hawai bag sama ga humdra ga manga asa thau box sama ga nipan mangal bag humfu ga nipan amasum tilhau bag nifu ga humdai district asigi tongan relief camp sing pam lauduna leidiba IDP sing imung manung kya rigen thokhiari Kaziranga ra kapna bada sadan ba masiri Assam gi Kaziranga National Park ta ngasi nungalamdai forest guard sing numai kapna bada sadan ba masikri han official amana phongdokhi official du gi matungina numai kapna bagi thaudo du ngarang nungalamdai pung ani ga min yangkhai rom tabada park asi Burak Pahar range thokibani bangna haiki Burak Pahar range ki river port petrol team amana khulai pai sadan ba kangbu ama sadok sin tawba ubadagi makhoi lepna ba khanki adubu khulai pai sadan ba sing aduna forest team du numai kapsilaki haina phongdol aduna ma naiki numai kapsilak podudagi team aduna su handuna kapki matung ohen ba forest personal sing area adu sanction baga loina thiumbi gi thabak sa thabada sadan ba masiduna leram ba thengna khi haina official sing duna phongdokni haujima ki oina laikhidra ba sadan ba dugi masak maming khang mangamdri haina phongdol aduna ma naiki mangondagi 303 rifle ama masum handbag ama phangki hari amarumdana Uttar Pradesh da miyoy ma kaptuno halamli Uttar Pradesh ki Mahoba district ma sa khangdaba khulai paiba mana mobile gi dukan ma gi mapu nongmaina kaptuno halamli haina police na phongdokre additional superintendent of police Bandana Singha na phongdorak gi matungina thaudo du ngarang numidang Sarakhari town manak leiba Nauksara kun manak thokibana hari laikhidraba miyoy du gi mamingna Rajkumar Ahirwar sai kungani pan kau gi hena phongdok ladur ma naiki Ahirwar Sarakhari town da leiba maki dukan thong lunsilaba matung mamanaba amaga loinana motorcycle amada mayum da halakpa masa khangdaba miyoy duna numaina kapslakibani ASP na haki thawdok tu soklaba Ahirwar khudak manak nak hospital amada pukhalaba matung Wanji medical college da refer toki adobu kanmangam khidi hainasu pau suda sumakata nasu phongdorakli dan takpa pau mana Jharkhand da TSPC gi kedar ahum sa phare hari Jharkhand gi Latehar district da law nothing but thamkraba Tritra Samelan Prastuti committee TSPC gi kedar ahum khulai kona na phare haina police na phongdokre hansu pau mana makata na report tawri